खुरुमजरी मैम पुनमकु मैम तराम नौचरी रजू शेफ गिरीदा आई ngasi mu hale ado mathang mathang video मैम अमा आई अपलोड तौजरगे mathang mathang cooking gi adubu ngasi di ai anova recipe puruga anova recipe मैम दा पुरुगा lakchadre anova chef mo oina puruga lakchare so mai maming di Foni ai now pini hazik ye ngasi mana mayam da kari cooking tawraga utke habdo mayam na khoi video se like to biraga di pambiraga di like to biro subscribe to biro oh please aduga suggestion mayam pibiro kari semdokpa yai kari thongba yai no no ba adu mayam do haibiro ai khoi ngamna ba khoi ngamna ba hona jarake anna hazik ai Foni da pass on tawrage chan please hagachari jebu mayam da yapu saktapi bagi damakta hello viewers mayam mataram nungchari Ranju Chef Giri kitchen da ngasi koina semliba video asi baking da yam na maru oina changba butter ona mamon butter se yumda kamaina yamna laina semgani habaduni adugi mayam minarasi na koina changiba polam di san sangom natraga irogi sangom se liter ama natra ama makai unti lobi baduda fazana boil tawbiraba madu aduga dahi khara aduga thum sikatani changi bas so kana spoon ama lobiraga si sangom se boil tawraga inghalaga thamabane liter ama makai ni adugi mapan se fazana kokhat pirani amuk sawhalaga anghatang amuk indha halaga mapalam potho hapchan biba amuk sawhalaga mapan amuk kahalaga amuk lotho hapchan biba mai tawragana khara thuna chang khara thuna loi natragana no pura indha halaga phama na aduna kitang kuina changi asmana hapa loi matungda akona dahi ju muktang lorani aduga mo hapchan birani khara mo mapan jang thola hapchan lani dahi mo hapchan lani ado hata mamu kaina collection to bukanda simugam thoi adudi hozik akoina stand mixer ra natraga hand blender ra natraga smaina kogi manual mixer do logira amita loba yare aduga asi fix to salasi juga koina cream sing se loina ma masih hapsan birani juga ahambada slow da koina ungba hawni ado mathang da khara tapna tamna kangkhat piraga natradi ko par paithokani ahambagi mix toba kana dana slow the hana hold same dia anihum hare duga kano sangom se mapang onba hosale si matang sa koina kali to wajhi hada yam thile ingba fridge sing se dai lo thu ga khara happy rani jadi kan hap apa cang leite dum khara happy buntu ko khara hap ka dabai wa da nisya ka padu yang hap ka dabani dum balaite just massage chill do ya di comment to ga hai kanda butter se tasal eba adu gi ne ko ne shi ba hap se to mo hor se butter se ai si tang tang lang puk charake sigi bowl si tum season nursery ai do aina yang han bada ko khazana khamoina sonda transfer to bani butter si on ba hawlo bani sta akoina khut sa bazana hamdo piraga butter se khar cham thokpa hawgada bani
kay tare fida chummasu yadabnina butter se loina fida tashan idawnina akoina butter se khutna dum wash tawdaba yadeba adana akoina tamna tamna yenani seeds khara hapiraga butter se akoina wash tawdaba sana chungthopiran aduga sigi mahi se akoina mayamna buttermilk kana khangnei ko adugi si buttermilk se akoina cake semba natraga chicken fry dasu akoina use toba ya atopa muffins saba adagi atopa recipe kya marumda sijina biya na musi manghan biroi tani sa na Maharashtra da thagnei madusu semba yai aduna mathang video da mayamda moi ucharake sigi buttermilk si sizinaraga kari kari recipe semba yai habado machu si yengyo machu se kuna creamy machu oi dena hoje aduna si se amutang ga samthoki se amutang samthoga clear akogi machu yauda ba ola aba matungda kuna butter se adana sema chili water kara gya skip kara si gya water happen aduga onghai mamuk fridge ta thambirani ghai matungde amu yeminarse butter se kamaina oi gena masak se adu fridge ta thamjala se apoi aji ko khai mamu set tawga fridge ta thamabne do lokho gong te yeng se butter se kamaina tawragena kaya da khazari banu चारगे येंगसु मैंने टेस्ट तो बिग्रस तो यामने हाउ बनी अमूल बटर दगी है ना हाउ तुरी बनी अदे येंगो सिगी बटर सिना कोई ना दम अतो तो पर रेसिपी तो सिजना बियारे ngसागी बटर मिल्क तो सु केक नत्रगा मफिन्स नत्रगा कोई फ्राइड चिकन सिजना बियारे असिगी बटर सेंबगी रेसिपी से मैं यामना पामिरम बनी ने खली पामिरब थोबती वीडियो से लाइक तौबियु शेयर तौबियु अतोप रेसिपी का लोना मथंग अमुक लाक्सरगे खुरुमजरी।